Lamdam asida thokliba erang asina maram oiraga Thoubal District ki Khangabok ta leiba Rice Research Station da hangba Relief Camp ta leiriba IDPS singgi senthok lambi semgatpagi manungchanna District Administration Thoubal amadi Boho Manipur na sinduna Numit tarani Chatthagdaba Tailoring Training Program ama ngasidagi DC Thoubal Ahanthem Subhash IAS na Houdokkhre Rebuilding Lives labasna funded Tailoring Skills and Marketing Project for IDPs in Relief Camps haiba project amagi makhada Thokpa training program Houdokpa aduga mari leinaba warol piraduna DC Thoubal Ahanthem Subhash na haikibada Lamdam asida thokliba erang asina maram oiraga Thoubal District Relief Camp ahumda changjafam leiriba singgi senthok lambi leihannaba kanna hotnaduna lakli masigi manungchanna district asigi Assistant Commissioner Ahanthem IAS na IDP singgi damakta kari tauba yabage haiba thidoktuna asigumba project asi mahakna Boho Manipur ga tanaduna lautharakpani project asi Uttarakhand Musori da leiba the Center for Cooperatives and Livelihoods CCL Lal Bahadur Shastri National Academy of Administration labasnagi makhada Sustainable Livelihood Enhancement Cutting and Tailoring Works haiba hiramda pibani masigi damakta AC Ahanthem IAS amadi Boho Manipur gi thaumi singbu thagatpa fongdokhi ngasigi thawramaduda Assistant Commissioner Thoubal Ahanthem IAS amadi Boho Manipur gi thaumi kayasu saruk yakhi mangdagisu hauna District Administration na Thoubal District sida leiriba Manipur gi handaki crisis sida gi leiriba internally displaced person mayam da district sida relief camp hum hangjabani relief camp hum hangjabuji manungda ngasi Khangabok relief camp haga khunaba Rice Research Station morban sida leiba sida ngasi si mamangda programe ama chatthagdba makha tarakpoina Camp sida leiba miyoi singsi magi livelihood pina bohanabada ai now Ahanthem IAS ko ai district Thoubal district da hojik magi district attachment tawriba sida ai Center for Cooperative and Livelihood Lal Bahadur Shastri National Academy of Administration Musuri dagi mi khudi mukta pibanate professional khar khagalaga makoina pamjaba project thaba matamda khanbirakaga livelihood project ama tawbagi ayaba labasta dagi pibirakpani musuri dagi maming na kariyena thogya sustainable livelihood enhancement cutting and tailoring works aina ko sigi damakta lupa lakh ani boki project saraga leiriba inmate sing sigi keno to yanabagi damakta program ama paikhat bona mangonda ayaba pibirakpani sigi damakta ina arvin bu sigi wakhal lonje lakbagi damakta district sida lakpadagi relief camp ki keno jai mangon da ya masu mention han bane adu ki damakta ina thagali adu loida loina makhata na bana district sida ki thokhaga ju magi tungi career da mayam na mateng pangning mugi kenom na rese se heyang mai retire to dribo leibong mu mai lai na amana bol dige yam nungai bomna sigi keno si mamang da su mayam na ubigre sigi relief camp sida leiba koi inmate sing si maru waina subnu sero area churchanpur ta yam no khonna ba kan ba mamang da su akoina kauna gi products mayam ama puthoga sell mayam ama tawra legre du diversify tro koina ngasi dagi di akoina sigi boho jiga taif tawna tailoring gi oiba akoi anova keno ma hapchan dei ne haiba training si akoina MOU ina bajima tungina training nung akoina 10 days ki ni ko 10 days ki training bibi gani adui matung marketing kari ka su moina loina mateng pang gi dei ne haiba aduna hairaga heng nakoi de wabu da koi pot yon bam nei wedra ka haibagi adugi awabu su thoidokpa leiroena khale aduna sigi training sing asi dagi ina officially haudu ena laukopon loina na yamna success loina aikoi gi leibiriba email sing na ju khangjan ba yaba haijan ba yaba life skill mayam ama hai tare ne han relief camp da leitringai de skill lamta yaw tab du sida lakba dagi makhan makhan se yawragadi hayeng ai gi original mafam du da hangiba ka da su ai gi hingna mohonna bada duki matik live mo igani